ꯃꯌꯥꯝ ꯍꯣꯝꯃꯦꯗ ꯐꯦꯁ ꯄꯦꯛ ꯇꯩꯖꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯐꯦꯁ ꯄꯦꯛꯁꯦ ꯀꯩꯀꯩ ꯃꯥꯜꯂꯤ ꯌꯦꯡꯉꯨꯁꯦ ꯑꯩꯅ ꯁꯤꯗ ꯍꯥꯞꯄꯤꯕ ꯃꯆꯜꯁꯤꯡꯁꯦ ꯀꯩꯀꯩꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯣ ꯀꯣꯟꯅ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯇꯩꯕꯒꯤ ꯃꯑꯣꯡꯗꯣ ꯀꯩꯀꯩ ꯍꯥꯞꯄꯒ ꯇꯩꯔꯤꯕ ꯌꯥꯝ ꯆꯝꯅ ꯇꯩꯕꯅꯦꯕ ꯑꯗ ꯑꯌꯥꯝꯕ ꯃꯤꯅꯁꯨ ꯍꯪꯉꯛꯑꯦꯕ ꯑꯩꯒꯤ ꯃꯥꯏꯁꯦ ꯌꯥꯝ ꯅꯥꯜꯂꯤ ꯀꯩ ꯁꯤꯖꯤꯟꯅꯒꯦ ꯃꯌꯥꯝ ꯍꯪꯉꯛꯑꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯥꯏꯗ ꯀꯩꯀꯩ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯍꯪꯉꯛꯄꯗꯣ ꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯜꯗꯤ ꯇꯛꯈꯤꯕꯗꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦꯕ ꯑꯁꯤꯒꯤ ꯍꯜꯗꯤꯁꯦ ꯑꯩꯒꯤ ꯃꯥꯏꯗ ꯇꯩꯕꯒꯤ ꯊꯝꯗꯣꯏꯅꯦꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯣ ꯍꯜꯗꯤꯗꯨꯒ ꯀꯩꯀꯩ ꯍꯥꯞꯄꯒ ꯇꯩꯅꯣ ꯑꯗꯨꯏꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯍꯪꯉꯛꯄ ꯇꯥꯔꯗꯤ ꯑꯩ ꯁꯣꯏꯗꯅꯀꯤ ꯍꯥꯞꯆꯔꯛꯀꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗ ꯁꯣꯏꯗꯅꯀꯤ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤꯅꯤ ꯑꯁꯤꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯩꯁꯜꯂꯛꯑꯕ ꯁꯤ ꯌꯥꯝꯅ ꯃꯈꯣꯡ ꯌꯧꯕ ꯇꯥꯔꯒꯗꯤꯅꯦ ꯍꯣꯔꯦन ꯇꯩꯊꯣꯛꯄꯗ ꯌꯥꯝ ꯐꯔꯛ ꯇꯥꯏꯌꯦꯕ ꯑꯁꯤꯅ ꯍꯣꯔꯦन ꯀꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀ꯭ꯔꯦꯛ 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 ꯂꯥꯎꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅꯤꯠ 35 ꯀꯨꯜ ꯑꯃ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯀꯪꯉꯛꯑꯅꯤ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯝ ꯈꯔ ꯀꯪꯕ ꯍꯧꯒꯠꯂꯦ ꯈꯔꯅ ꯆꯤꯡꯕ ꯍꯧꯒꯠꯂꯦ ꯁ꯭ꯋꯥꯏꯁꯦ ꯅꯥꯕ ꯍꯧꯒꯠꯂꯦ ꯑꯗꯣ ꯁꯤ ꯀꯪꯉꯀꯥꯟꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯝꯊꯣꯛꯑꯒꯅꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯃꯥꯏ ꯇꯥꯔꯛꯑꯦ ꯌꯦꯡꯉꯣ ꯑꯗꯨꯝ ꯅꯥꯟꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯥꯏꯁꯦ ꯅꯥꯜꯂꯕꯅꯤ ꯌꯦꯡꯉꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯇꯩꯔꯅꯤ खितंग कꯪꯉꯛꯈꯤꯁꯅꯨ नाइट क्रीम तैरनी अदगी मयाम अइने फनेक छु तायरमिनेबा फनेक तायरगा मरक्ता चटलगा ममाय तारोइने यंगहलक्केबा सिगी कलर से असि तायने फिदुपतुदी अइदुम इंदोंनरे अबदा फनेक सिना मुक तायबे मतम संग्रबदा ngasiदी तायतोए हयेंग सेट कायनाने ngasi तायरिनी तायबा लोइदोरे नाकन अम तंगायरे सि नाकन अम तायरे मयाय तायरे हौजी सिगी नाकन जि तंगायरे अदा मयाम अइगी थम्बमगोबंगसे अइ मथौंगरि नायदमने हुजि नाइट क्रीम तैरनी सलेरे लोटस की नाइट क्रीम से असि तैरनी याम अइ नाइट क्रीम जो तैरे हुजि पिसुमजे खैतंग येक्सलमगा देगी फ्री ताइसलनी आइब्रो से क्याम तांगी हाबदने लुपा 10 पि आइब्रो से लुपा 10 पि आइब्रो नि मयाम नोकनरकनको ꯑꯩ ꯑꯥꯏꯕ꯭ꯔꯣꯁꯦ ꯂꯨꯄꯥ 10 ꯄꯤꯌꯦꯅ ꯍꯥꯏꯕꯗ ꯃꯤ ꯃꯌꯥꯝ ꯅꯣꯛꯅꯤꯡꯕ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏꯕ ꯑꯗꯣ ꯃꯣꯏꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯩꯅ ꯄꯥꯎꯗꯔꯒ ꯇꯩꯕ ꯃꯇꯝꯗ ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕ ꯀꯨꯂꯤꯅꯒ ꯇꯩꯒꯗꯕ ꯂꯨꯄꯥ 5 10 ꯇꯥꯕ ꯄꯥꯎꯗꯔꯒꯗꯣ ꯇꯩꯖꯩ ꯇꯩ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕ अदो तसेंगना हायरगदिको दुमाइना यामना थानदब मोंगसे ngangnadabadadi faiko माना हायरिदो आइंगोंदा हायरियेबको मया ai हायरकपदु नै ngasi हायरिनी माना हायबा आइना पाउडर अंग खपेका पाउडर अमुमाइना लुपा 10 पिबी पाउडर दिबा मचांग उहनगिबनेबा अदुगिदो माना हायबा अदुबु कुलीना तैनाबा 5 10 ताबा क्रीम गदो पाउडर गदो तै लेजद्रा लेबिद्रा आइदि पैसा का पाइजद्राबा काइना यूट्यूब तगी पैसा का फंगद्राबा काइना नो थोगे थिंजलु याद्रेमो कदुम अइंगोना ngangeबदो दुमाइनदि हाइनादबा हाइबुम थोक्तेबा कुली गुनाइना दुमाइ याम थानदबे मोंदा मा ngangeबको अइंगोंदा nganगकपदो अइंगोंदा पानदेबको अहामदा पालिजे लेइतबा खोगी यामना चाउना लेइबा ngamjadaba अदुगुम मोइदा ओइना पालेबा मा nganगकपदो ममिंगबुदि कावरेको खरादि कुइरे अइ सोंदा इसै थाइने अइंगोंदा यामना बेरा काब्रा खंगदे अदुनि मयाम कइनो अदुनी अब दुमाइनी याम थानदब मोना nganगकपदो नुंगाइजदे ताबदा अदुनने न हाइदो अइगे असिगे आइब्रो से लुपा 10 खक्तंग पि असिगसो अमु हाइबिरक्ता तोकनी अब लुपा 10 पि आइब्रो न कजे इ काइना अदो आइदि लैजदे अदुना लुपा 10 पि आइब्रो सिने जेक्सबनी केना बस आई खंगदे अब कई लेदुनो आइदो खंगदे अब असिना असिगे आइब्रो सिने जेपगी मरमदे असि ये जेगन जाम हिजना डार्क ओइदे लाइट ओइबको यंगु जैना दुम जेइसे सुमाइना लाइट ओइबा यामना डार्क ओइदेबा अदुना असिगे याम नुंगायबा अदुना आइसिना जेक्सबनी हजि बाजार चलोइने दो अयु अंगनबददी वीडियो लोबो ngमहौद्रे अदो मयाम बाजार चपदगी कैंटीन जुंग हाक संगदोरे एग्जाम नदी कुयरक्त्रे दो कैंटीन दगी दुम अइनने मोय लाक्तोइदो पोचै खरा कई हापनिंगबा अदुगी अदुम चंगुबनिदा अदो मयाम ngasiline कैंटीन दा थुम लेरमे जें असिगी थुमजे सोल लाइट तुनेबा सि याम फबने असिगी थुमजे दुगा इने अनि खक्तंग पुरगा लाए मानने अमु थुमबु लई हाइराने हाइरानी आदना तौना अनि खक्तंग पुरगा लाए दगी मेगी जे
ꯃꯦꯒꯤ ꯄꯦꯀꯦꯠ ꯑꯍꯨꯝꯒ ꯄꯨꯔꯛꯑꯦ ꯑꯗꯒꯤ ꯁꯣꯟ ꯄꯔꯤꯁꯤꯁꯨ ꯄꯦꯀꯦꯠ ꯑꯍꯨꯝꯈꯛ ꯄꯨꯔꯛꯑꯦꯀꯣ ꯁꯤ ꯁꯣꯟ ꯄꯔꯤꯁꯤꯁꯨ ꯑꯍꯨꯝꯈꯛ ꯄꯨꯔꯛꯑꯦ ꯑꯗꯒꯤ ꯁꯪꯒꯣꯝ ꯑꯦꯕ꯭ꯔꯤꯗꯦ ꯂꯩꯔꯝꯃꯦ ꯁꯔꯞꯁꯨ ꯑꯗꯨꯝ ꯑꯩ ꯍꯟꯗꯛ ꯊꯥꯒꯤ ꯂꯥꯏꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯄꯨꯔꯛꯄꯅꯤꯅ ꯃꯃꯥꯡꯗꯁꯨ ꯅꯤꯀꯤ ꯍꯣꯏ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯀꯦꯟꯇꯤꯟ ꯆꯠꯂꯨꯔꯦꯗꯅ ꯑꯗꯨꯅ ꯑꯗꯩ ꯍꯦꯡꯀꯣ ꯁꯔꯞꯁꯦ ꯈꯔ ꯀꯦꯖꯤ ꯃꯈꯥꯏꯅꯦꯕ ꯁꯤꯁꯦ ꯀꯦꯖꯤ ꯃꯈꯥꯏ ꯆꯟꯕꯁꯤꯃꯒ ꯁꯪꯒꯣꯝꯒ ꯑꯁꯤꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯅꯅꯦ ꯑꯩ ꯀꯦꯟꯇꯤꯟꯗ ꯂꯩꯍꯧꯔꯒ ꯑꯗꯩ ꯃꯥꯅ ꯑꯁꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯂꯩꯔꯨꯕꯅꯦꯕ ꯊꯕꯤꯁꯨ ꯂꯩꯔꯛꯑꯦ ꯑꯗꯒꯤ ꯃꯌꯥꯝ ꯑꯗꯨꯝꯅꯦ ꯑꯩ ꯀꯦꯟꯇꯤꯟꯗꯒꯤ ꯄꯞ ꯊꯣꯛꯂꯛꯑꯒ ꯆꯪꯉꯒꯅꯦ ꯑꯁꯤꯒꯤ ꯐꯅꯦꯛ ꯑꯅꯤꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯝ ꯃꯣꯏꯗ ꯍꯣꯔꯦꯟ ꯍꯥꯞꯄꯤꯒꯦ ꯍꯥꯏꯅꯅꯦ ꯃꯤ ꯑꯅꯤ ꯈꯤꯇꯪꯇꯅꯦꯕ ꯂꯥꯛꯇꯣꯏꯗꯣ ꯅꯤꯔꯃꯂꯥꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯃꯥꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯑꯦꯕ ꯑꯗꯨꯅ ꯑꯁꯤ ꯐꯅꯦꯛ ꯑꯅꯤꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯌꯥꯝꯅꯕꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯐꯅꯦꯛꯁꯤꯒ ꯑꯗꯒꯤ ꯑꯁꯤꯗꯒꯤ ꯑꯇꯩ ꯀꯩꯀꯩ ꯍꯥꯞꯄ ꯌꯥꯕ ꯑꯗꯨꯝ ꯍꯥꯞꯄꯤꯈꯤꯒꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯍꯋꯥꯏꯖꯥꯔꯁꯨ ꯐꯨꯠꯂꯤꯑꯕ ꯑꯗꯣ ꯍꯋꯥꯏꯖꯥꯔꯁꯨ ꯉꯁꯤ ꯀꯥꯏꯗꯣꯏꯅꯤ ꯑꯗꯨꯒꯤ ꯍꯋꯥꯏꯖꯥꯔꯗꯨꯁꯨ ꯍꯥꯞꯄꯤꯗꯣꯏꯅꯤ ꯍꯪꯒꯥꯝ ꯄꯦꯔꯦꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯁꯂꯥꯗꯀꯤ ꯑꯣꯏꯔꯒꯅ ꯀꯦꯔꯣꯠ ꯂꯐꯨ ꯊꯔꯣꯁꯤꯃꯒ ꯃꯥꯅ ꯂꯧꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯂꯐꯨ ꯊꯔꯣꯁꯦ ꯁꯤꯡꯖꯨ ꯁꯨꯕꯗꯁꯨ ꯈꯤꯇꯪ ꯍꯥꯞꯀꯦꯀꯣ ꯂꯐꯨ ꯊꯔꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯁꯟꯈ꯭ꯔꯦꯕ ꯑꯗꯣ ꯊꯦꯡꯈꯔꯦ ꯑꯩꯗꯤ ꯊꯕꯛ ꯑꯃꯐꯥꯎ ꯂꯣꯏꯁꯟꯗ꯭ꯔꯤ ꯇꯨꯝ ꯍꯧꯒꯠꯂꯒ ꯑꯆꯥꯏꯕ ꯑꯃꯅꯤ ꯂꯣꯏꯁꯜꯂꯝꯃꯒ ꯑꯗꯨꯝ ꯆꯠꯂꯕꯅꯦꯕ ꯕꯖꯥꯔꯗ ꯆꯠꯂꯨꯔꯦ ꯑꯗꯩ ꯀꯦꯟꯇꯤꯟꯁꯨ ꯆꯪꯉꯨꯔꯦ ꯀꯦꯟꯇꯤꯟꯁꯦ ꯂꯥꯏꯟ ꯂꯒꯥꯏꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯄꯞ ꯇꯧꯅ ꯆꯠꯍꯧꯔꯕ ꯉꯥꯁꯨ ꯉꯧꯈꯠꯂꯦ ꯏꯂꯤꯁꯥ ꯇꯧꯒꯗꯕꯗ ꯏꯂꯤꯁꯥꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯤꯡꯊꯝꯊꯥꯁꯦ ꯈꯪꯕ꯭ꯔꯥ ꯏꯂꯤꯁꯥ ꯍꯥꯎꯇꯕꯅꯦꯕ ꯃꯅꯝꯁꯨ ꯌꯥꯎꯗꯦ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯂꯤꯁꯥ ꯁꯨꯡꯆꯥ ꯆꯥꯖꯅꯤꯡꯗꯦꯕ ꯑꯗꯨꯅ ꯑꯗꯩ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯪꯕꯗꯅꯦ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯉꯥꯁꯤꯡ ꯑꯣꯏꯅ ꯆꯥꯁꯦꯅ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯏꯂꯤꯁꯥ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒꯗꯤꯅꯦ ꯑꯩꯅ ꯑꯗꯨꯝ ꯉꯥꯁꯤꯡ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯁꯤꯒꯅ ꯃꯔꯤꯡꯈꯥꯗ ꯌꯥꯝꯅ ꯐꯖꯩ ꯃꯔꯤꯡꯈꯥꯗ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯥ ꯃꯔꯤꯡꯈꯥꯁꯦ ꯑꯃꯒ ꯉꯧꯔꯅꯤ ꯃꯌꯥꯝ ꯑꯁꯤꯁꯨ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯅꯤ ꯏꯁꯤꯡ ꯂꯥꯛꯏꯉꯩꯁꯤꯗ ꯏꯁꯤꯡꯁꯦ ꯒꯦꯔꯦꯟꯇꯤ ꯂꯩꯇꯦ ꯀꯔꯝ ꯀꯥꯟ ꯇꯛꯈꯤꯗꯣꯏꯅꯣ ꯈꯪꯄꯣꯟꯇꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯀꯔꯤꯗꯤ ꯀꯩꯅꯣ ꯇꯧꯒꯦ ꯆꯥꯝꯊꯣꯛꯑꯒ ꯑꯁꯤ ꯑꯅꯤꯁꯨ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯦꯕ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯃꯆꯨꯝ ꯇꯥꯍꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯃꯗꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯛꯑꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯑꯃꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯈꯪꯗꯦ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤ ꯍꯤꯟꯖꯥꯡ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯆꯥꯎꯔꯥꯛꯄ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯤ ꯊꯣꯡ ꯌꯧꯔꯛꯑꯦ ꯍꯥꯏꯕꯗꯨꯒ ꯍꯧꯖꯤꯛ ꯃꯣꯇꯣꯔ ꯊꯥꯛ ꯍꯥꯞꯆꯜꯂꯦ ꯁꯣꯟꯗꯅ ꯁꯣꯏꯕꯨꯝꯒ ꯑꯂꯨꯒ ꯀꯥꯝꯃꯤ ꯁꯣꯏꯕꯨꯝꯒ ꯑꯂꯨꯒ ꯑꯃ ꯏꯔꯣꯜꯂꯒꯦ ꯑꯗꯩ ꯑꯁꯤꯒꯤ ꯃꯣꯇꯣꯔ ꯊꯥꯛꯁꯦ ꯉꯁꯥꯏꯅ ꯍꯥꯞꯄꯗꯤ ꯇꯣꯏꯊꯈꯤꯗꯣꯏꯕ ꯑꯗꯨꯅꯅꯦ ꯍꯩꯖꯥꯡꯁꯦ ꯃꯨꯜꯂꯝꯗꯥꯏꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯉꯥꯅ ꯁꯤꯒ ꯉꯧꯔꯒ ꯂꯩꯔꯦ ꯁꯤꯒꯅ ꯃꯔꯤꯡꯈꯥ ꯉꯧꯕꯒꯤꯅꯤ ꯃꯔꯤꯡꯈꯥꯒ ꯊꯕꯛ ꯃꯌꯥꯝ ꯄꯨꯊꯔꯤ ꯉꯁꯤꯗꯤ ꯈꯔꯁꯨ ꯀꯦꯁꯜꯂꯦ ꯖꯨꯂꯤ ꯂꯥꯛꯑꯦ ꯂꯩꯗꯤ ꯂꯩꯍꯧꯕ꯭ꯔꯥ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯥ ꯖꯨꯂꯤ ꯌꯧꯔꯦ ꯌꯦꯡꯉꯨꯁꯦ ꯅꯍꯥꯟ ꯅꯤꯀꯤ ꯍꯣꯏ ꯆꯠꯄꯗꯗꯤ ꯁꯛꯀꯁꯦ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯑꯁꯤ ꯌꯦꯡꯉꯨ ꯑꯗ ꯊꯣꯏꯖꯧꯔꯥ ꯃꯌꯥꯝ ꯍꯩꯖꯥꯡ ꯂꯣꯏꯔꯦ ꯅꯨꯡ ꯐꯗꯤꯒꯣ ꯍꯥꯞꯆꯜꯂꯣ ꯇꯦꯟ ꯂꯥꯛꯑꯣ ꯑꯗꯨꯅꯤ ꯖꯨꯂꯤꯁꯨ ꯂꯥꯛꯑꯦ ꯁꯨꯄ꯭ꯔꯤꯌꯥꯁꯨ ꯂꯥꯛꯑꯦ ꯏꯃꯥ ꯃꯝꯃꯤ ꯃꯥꯡꯉꯝꯗꯣꯔꯦ ꯁꯨꯄ꯭ꯔꯤꯌꯥ ꯃꯥꯡꯉꯝꯗꯣꯔꯦ ꯑꯩ ꯁꯣꯏꯔꯝꯒꯅꯤꯗꯣ ꯈꯤꯇꯪ ꯉꯥꯏꯗꯣ ꯀꯩꯅꯣꯒꯤ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯗꯣ ꯌꯧꯒꯦ ꯇꯧꯔꯝꯃꯅꯦꯕ ꯅꯪ ꯁꯨꯄ꯭ꯔꯤꯌꯥ ꯀꯩꯅꯣ ꯄꯨꯔꯛꯑꯦ ꯁꯤꯡꯒꯥ ꯄꯨꯔꯛꯑꯦ ꯁꯤꯡꯒꯥ ꯆꯥꯁꯤ ꯅꯣꯏ ꯏꯕꯥꯏꯁꯦ ꯎꯈ꯭ꯔꯕꯣ ꯚꯤꯗꯤꯑꯣꯗ ꯎꯔꯦ ꯔꯤꯌꯦꯜꯗ ꯎꯗ꯭ꯔꯤꯕꯣ ꯈꯪꯉꯤꯗ ꯑꯩꯗꯤ ꯑꯉꯥꯡꯅꯤꯅ ꯃꯣꯏ ꯑꯁꯤ ꯁꯤꯒꯩꯁꯨ ꯈꯥꯏꯗꯣꯛ ꯑꯗꯨ ꯈꯥꯏꯗꯣꯛꯎꯅꯨ ꯑꯗꯣ ꯑꯊꯨꯝꯕ ꯈꯥꯏꯗꯣꯛꯁꯦ ꯑꯍꯨꯝꯒ ꯌꯥꯔꯦ ꯅꯣꯏ ꯑꯍꯨꯝ ꯈꯥꯏꯗꯣꯛꯑꯦ ꯑꯩꯗꯤ ꯆꯥꯔꯣꯏ ꯑꯁꯤ ꯈꯥꯏꯗꯣꯛ ꯑꯗꯨꯝ ꯆꯥꯎꯅꯦ ꯀꯩꯒꯤ ꯆꯥꯔꯣꯏꯗꯣꯏꯅꯣ ꯆꯥꯛꯁꯨ ꯆꯥꯗꯣꯏꯅꯦ ꯃꯌꯥꯝ ꯁꯨꯄ꯭ꯔꯤꯌꯥꯒ ꯖꯨꯂꯤꯒꯅ ꯄꯣꯔꯛꯄ ꯃꯊꯦꯜꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯔꯒꯦ ꯉꯁꯤꯁꯦ ꯑꯩ ꯂꯥꯁꯇ ꯏꯕꯗꯨꯔꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯨꯛꯕꯥꯡꯁꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯩ ꯑꯍꯥꯟꯕ ꯁꯨꯄ꯭ꯔꯤꯌꯥꯒꯤ ꯑꯥꯏꯗꯤꯌꯥꯅꯤꯀꯣ ꯑꯍꯥꯟꯕꯅꯦ ꯁꯨꯃꯥꯏꯅ ꯃꯄꯥꯟꯗ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤꯀꯣ ꯆꯥꯅꯤꯡꯉꯤꯌꯦ ꯃꯄꯥꯟꯗ ꯍꯥꯟꯅ ꯄꯨꯊꯣꯛꯈꯤꯁꯤꯀꯣ ꯃꯁꯛ ꯎꯗ꯭ꯔꯤ
맞아. 사이트게. 나 그네 정말 팝니다. 근데 판 프로 가네. 어. 하이나라 숙제 줄리아나. 핑네 만가다. Anh em gần ra không tin nè. Ôi mà anh em là 시다래. 왜 급다래? Ai cái 문제 제 우브를 anh bảo 되잖아. hơi cả bánh. 알라빠 뭐 문제. Ui 그럼 머리 쓰는 누가 머리 쓰는 자식. À đó anh video để chỉ có thầm bắt cặp tôi. 어. 맞대 가 보지 이제. Đi chăm hấp rồi. Ai thì mà tức tấn ta hấp cái này. Mà sẽ đi u đấy cái chúng bộ. 네. 깨물이다 어디라 마 반다 짜이나 이 강만이네. À cái 멜건인데 짜이나 이 강만이나. gì là đây. Tiếng giờ là mình đi nào. 야야야. 이거 가야 돼. Sẽ đi à. 응. Bây giờ cái spy rồi đó. 이봐이. 아 시기 라포토로 제가 이거 오게. 라포토로기 cái nom se. 어. Đấy là lọc đấy. 이게 나와 짱 엄마랑 lấyคุย Khi mắc cái pilau nè nâng bộ. ผ่านหรอ Nó tẹp. Cái này အခွေစားထန်းလို့ရဲအဒဂတ်ဒါအိဒါဒုအငမ်ဘပိုစေခါဒုဟပ်စရဲ 하피 매암 합절래 မခါတာဒီအမပေါ်မယမ်ပေါ် Họ chỉ pro cho happy vì thế ini ucap hi badonia bele ko. Da nung su yam sathi ne nungai re. Phajana wari roi hauda re wari ro hauda re wari da koi si batam sakhi bagal. video ka lo ba kaw re wari nungai yo 우리 그 이제 줄리아 거들 하고 있어. 와리 주나 봐. Wari sina badane du na to de ba. wari da video lo ba kaw re ko Sumai na to. ti am hajadana elen jula e Hi guys. ai ngasi aham bu nazam ni elen ju supriya supra ma ngasi aham bu nazam ina hina kai maming kau ke sachin anh mas lo thoi kai ro 무슨 아시안 레이. oh mi na ngau hina ma mi na ngau hina 아시안 레이. Adam lấy mi ngau hina dana ma su sa lấy ba elen je mo Ikai em là vlog em sẽ. 이번에 막 se supriya adai blog se lo sa lage ai gi blog se side da dum lo sa lage mayam ngasi phajana enjoy tau khare bye bye chalo bye 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 bye. Xin bye bye tao rồi. Bye bye. Bye bye to khi nào ngoi dri.